January kungani pandigi haugaduriba parliament ki budget session da Manipur gi president rule gi maraibat lepkadori senba sahi English ngani ga kunga taruk kunga taret ki parliament ki budget session January kungani pandigi hauraga April ani phawba pangthokna ba house ani mak saman tawbada leba asigi president Draupadi Murmu na ayaba pikri Amaromda parliament ki budget session lakpa sigi iroinana mathang tha February 16 da sahi ama sapsana mapung phagadori Manipur gi president rule asi makhatana sangdokpa natragna sangdokta bahaibi gi maraibaksu session asigi manungda lepkadori leba asigi parliamentary affairs minister Kiren Rijujuna X ta thagalakpa warol amada hai government na recommend tawba matungina parliament ki lok sabha amasung rajya sabha anima ki budget session tawda India gi president Draupadi Murmu na ayaba piri session asi satliba January thagi kungani pandigi horaga April ani phaw sathagani parliament session asi ki ahan tangka asi February 13 da loisingani session asi sai asi ki March 8 gi amu hawduna April ani phaw sathagani hari parliament session asi January kunga 8 da di beating di retreat ceremony leiba maramna house animak pangtholoi adubu January 13 da di economic survey house da table tawgani haina thajnari February amada union budget asi lok sabha amasung rajya sabha animak puthokadaba maramna January 13 ka mathuida mifam leiroi budget session asi da president ki wadol thagatpegi amasung budget discussion pangthoklaba matung February 13 digi hauraga tha amarom adjourn tawgani loinana March 8 dagi session asi amuk hawduna April ani ta loisingadabani panmayabadi parliament session gi ahan tangkak loisingadaba February 13 si Manipur gi legislative assembly bu suspended animation thamki sahi ama mapung phagadoribani hairiba matam asi gi mamangda Manipur gi popular government ama semdrabadi state asi ta thamliba president rule sangdokpa natragana tension ba haibadu parliament session asina maraipak lepkadori Constitution ki matungina parliament da constitutions amendment bill ama pass tawdriba phawba president rule asi sahi ama hena sangtokna bigi provision ama talaitri karigumba president rule makhatana sangtoki hairabadi pangthokadoriba parliament session asi ki manungda bill ama introduce tawduna pass tawgadabani maraksida union government ki maikai digi state asida popular government ama thamnabagi damak hiram khudima yengshili maitai mitai amasung Kuki gi MLA sung puna phaminaduna wari sanahali tha asigi taraga mari su BJP gi national general secretary organization BL Santos Guwahati da laktuna state asigi BJP gi legislature singi mifam ama pangthokna ba sem saribani atien mamatam gi manung da government sem ngamdrabadi president rule makhatana sangtokna bagi damak lakadoriba parliament session asina aroiba warep logadoribani State asida makhatana tha taruk president rule sangtoknabagi dama hawkiba sahi English ngani gi kunga manga gi August 5 da parliament na approve tawkhibani mafam ahum da nomai kapsilamli ngarang ayuk lamphel police station amadi singjamai police station manung sanma tongan mafam ahum da sakangraba singna nomai kapsilamle hadi police tagi phama paun hai ngarang ayuk pung 8 minute yangkhai gini thui taba mataga lamphel police station manung sanba langjing achauba mamang lekai da leiba surakhaiba Caesar singa sai nifu homdoi apokpa laikhidraba nanda singa gi mayunda sakhangdabana numai kapsilamni mak langjing achauba gram panchayat ki nominee pradhan oibani lamphel police station manung sanba gari makha lekai da ngarang ayuk pung 12 minute kullom tabra sakhangdaba singna ningthaujam ongbi bina kumari leimasa yangkhai mapurebi en Radhiya Sham Singa gi mayum na nomai kapsilamni thawdok thopam singda lamphel police station ki team laktru yengsin ki loinana thawdo osig mari leinana lamphel police na casing lokhotna thijin bagi thabak sathaba hokre nakalamromda ngarang ayuk pung 12 minute manga tab matamda sangai pro mamang lekai da leiba yumnam kunjo mani allies kunjo se yengkhai ga manga apokpa manaw bigi mayum na sakhang da basing na nomai kapsilamni ma sangai pro gi hanagi jila parishad member ne thawdok thopam le singjamai police ki mama sangsindu yengsinki thawdo osig mari leinana singjamai police na case ama lokhatuna thijinbegi thabak sataba ukhreyari Kuki len yadi haibisi Naga singi su phirepni foothills Naga aikhoi amu hana khuntakna roi si haibu kholau puba miyam gi khongsat amaga loinana Kanchipur da leiba ningthau Gambir Singa Singlen Nongdren khomba Narsinga amasum Herachandra gi khubam da haikal ekat tamduna athauba singsi mafamda ikai khumna utminaraga thabum ama satharakiba UPF United People's Front Manipur gi National Reconciliation Month 2026 ngarang lo singkhri
ngarang ningthau gambir singagi samaga maudra ka nithoi suba laikhidabi ki kumon thoram ga loinana thabum ama subna satharakpa national reconciliation month solution begi thoram adu saruk yakhiba Imphal Naga forum ki joint secretary suiba Foothills Naga coordinating committee ki representative Akhiyo ngaumoina Manipur Kuki len laibi yaro heba Naga singi su phirep ni haina phongdokhri thoram adu da Akhiyo ngaumoina hai Foothills Naga coordinating committee ki phirep yamna mayek singna lei Manipur da maru oina Naga taba lamsingda mapham maram khangdaba German road haibagumba amata sem yaroi German road semninglabadi Germany da oina sem sapiu Manipur illegal immigrant laibi yaroi haiba aikoi ki phirep lairi masi Kuki loina makta haibanati Naga sing popi thadi du hauzik Naga ki lamsingda phabu Kuki singna popi thajalakli Naga sing di paipu sing haktakgi lau singu toraga dumak lai asumi sahi ama lau suraga sel tanbada lak ani ahum phangba wabadu Kuki singna popi tharaga sahi da lupa koti koti tali asigumba lamdam masibu manghanba mayai kapa ni Naga sing yadi FNCC na lamdam sida NRC satna hanbada mapung phana sakotkani Manipur NRC athubada satna hanba haibisi committee sigi sutti man hai ki mahagna hai Kuki rebellion hairambadagi Anglo Kuki war haiduna onthoraki si mite isil inaw singna makoibu sagotlubadagini puwari dagi hauna yellow proof oina laiminarakpa sing mitami ki marakta awa ana tarakpa matamda aman amagi mating pangnaraga lakhibani saitre khuntakpa matamda mite tampaktagi singda kakhalактuna singmi singa konsilaga laiminarakibagi warile masigi khudam sangna haujiksu lairi adubo haukibana haukrabas haujikti asumba aran pumba khara khara ngaknaba madi kaukthoknaraga lamdam asida amukhana nungsi sanan amasum ingna signa laiminaba punsi rol adu hanjilaknaba hotnamina sehanusu Naga leader asina makhatana phongdoki Imphal NEET Academy maikaidagi nungairaba paujal ma puduna laksari isai samak Doctor ama oinabagi asoba manglan ama mangbiriba natragana adom gi khangna sanaba sing doctor ama oiningbagi manglan mangbiriba singda hairiba video asi sungsoi soidana yowinaba share tawbiu Imphal NEET Academy maikaidagi NEET 2026 targeted test series ama pangthokadori hairiba test asi lakdiba January gi tang 13 dagi haugadabani hena nungairiba paw mane academy sigi maikaidagi khudong saba kaya marum piri comprehensive test series, detailed question analysis, expert curated support and revision, focus on upcoming NEET exam and feedback ni aikoi gi address ti ko kaital thanaujam lai kai ni akopa morol gi damak 9366473676 natragana 7085632557 da pau phobiro Kuki khudimangna separate administration pamanati haidabu yadaba phibam digi haibu eramgani why de patata Kuki khudimak phatabani haina lawu yaroi lamen tu hen babu adumak yarongani adubu makhoi khudimak loini hekta separate administration pamanati haidabi yadaba phibamdi haibu iramgani haina indigenous peoples organization Manipur ipomgi president advocate y debadatana phongdokri saitre khuntak laining thau singlen nongdren khomna lawkiba thaudang singning singladuna ngarang ipom na sinduna Imphal West District ki manung chanba awang khunong mayai lekai sanabungda National Reconciliation Day gi tharam pangthokri hariba thauram asi aikoi amuhana khunthaklaroi haiba thim asi da pangthokibani ining thau singlen nongdren khomba gi mitam da haikaleka tamduna thauram adu hawdokhiba thauram adu go mari leina thauram gi president oikibi ipom gi president advocate y debatan hai aikoi isana isa hana semdok sabagi matam adu wari Huran chinthi tawbaga paisa tankiba singbu aikoi miyamgi mihut oina thagaliba asi aikoi isagi khwaidi asawa asoi aikoi su huran basing adubu saugatpagumani masida aikoi gi su ira lairibani lamdam masida buffer zo lairiba si makhoi di harawi makhoi di lana paisa talaga laklabanina masida wangang ningroi maram aduna makhoi bu thagaliba aikoi isa isa si hana semdok saraba matam aduna masana adum khunai si ahongbadu lakani hena phungtokhi Saining ba saijasanu masoi tana kaibagumlaba iramdam kannaba leptana honakigani bimol security personnel asugyamna lairaga karigidamak miyambu mayum thadoktuna lanjen halibano Manipur mapan thongda kaidi hairabasu manungdani machet tana kairabagumani haining ba haijasanu saining ba kaya su saijasanu adubu aihangna parliament ki member oibigi matam sahi ohum makhai wali hairaduna IDP singna mayuknari ba awaba ko khonana ba masoi tana kaibagumlaba iramda Manipur kanna ba khona ba yaba sing leptana khona khigani haina MP Dr. Angomsa Bimol akoi junma phungdokri ngarang khekman development committee na sinduna
खेमन जिला काइथेल पांथोक महाक तराम ओपगी थोरमदा वाफम असि एमपी ना मियाम दा फोंदोखिबनि माना मखातन हाय मे अहुम इंग्लिश सिंगनि ग कुन ग होमदोइदिगी हौरखिबा कांगलुकी इरांग असिगी मतांगना पेंद्रदुना मणिपुरदा हाउजिंग इंडियन आर्मी की डिवीजन अनि हाइबदी खुलाई पाइब लनमी लिसिंग कुंथ्रा लेरिबनि मसिगी मथक्ता बीएसएफ न सिंग कंपनी क्या स्टेट फोर्स पर्सनल लिसिंग निफुरम लेरिबनि मखोय मियाम लैना लैना मतौ क्रम न मियामना मयुम कई थदोक्तुना लंजेनरगा रिलीफ कैम्प द लेरि पनांखी मणिपुर की फिबम असि यामना लुरे तराने लोबु सुमै मसिए ताना कायरबा ग्लास अमबु महाकी फ्रेम अदुना यानदुना थंबगुम तौरी मापान थोंग द कायदि हायरबसु मनुंगदरी मणिपुर मसिए ताना कायरबगुमनि मियामना सेक्शन अमसुम हाइसिंगना लैबगा लोइनना होनबा तंगाय पदरी पार्टी खरा नत्रगना मियोय खरना कोर इशू हाइदुना तौगदब कया हंगदब कया नथैदुना लैरि कोर इशू सिंग असि मियामना तौगदरा नत्रगना लेंगाना तौगदरा हाइबदुसु मियामदा मामुताना खंगंद्री खुदोंग चाब खरगिदमक नामसिंदुना थमली मयुमे कई मई थदोकपिखिबदगी लंजेनरीबा मियाम इरांगसिना मरम ओइदुना लैखिद्रब कियागी इमुंगी अवाब असिदी कोर इशू नत्रबरा कोर इशूनी हाइरिबसिंग असि मियामना तौगदबरा नत्रगना लेंगाना तौगदबरा कोर इशूनी हाइदुना मियामबु समम नहलिबसि अखोय पुंबना वखल तमिनसि माना मखातना हाइखिबदे इंडिया की करंब लोगी मखादा करंब अथॉरिटी न मणिपुर मनुंगदा बफर जोन थमलिबनो हौजिकती आरटीआई थाखरे पखुम लाखि पीआईएल अमसु मखातना थाखिगनी एमपी अम ओइना होटनरिबा कयासिदा कुकी ऑर्गेनाइजेशन खरना बफर जोन की मतंगदा वांगांगनु हाइना लानाय ओइना थ्रेट तौरक्लिबनी तंजासिदा तंपाकी मियोय खरना करेम कथाइना दुना nganglibasi ngangjasno एमपी की ताम सही अहुम मखाई लेरी आईडीपी सिंगी अमदी मसे ताना कायरगदरा सिंगनरीब लमदमसी कन्नबगिदमक चंगसिलिब मैकैसिदा लेप्पा लैतना संगसिखिगनी कुमजाइंग सिंगनी ग कुनग हुमदगी मे अहुमदगी कुकी जौ मिलिटेंट सिंग अतमनना सिंखोंग सिंगादा खुंदारिब मैतै सिंगी मथक्ता सथरग्लिब लंदा असि सही अनि मखाई हेंजिलगलाबनी हाउजुक फाव सेंटर अमदी स्टेट लेंगाना वारोइसनम पुरकप ngamdana लेरी मसी लमदमसीगी मियामबु मखोइना थौसादबनाखि ngarang MP Bimol bu okpagi thoramdura retired head Pandit Y Gaura Laisang Them Anganghal Khengman Lai Harauba Committee gi Lai Shelungba TS Maimu Amadi Khengman Khulgi intellectual kyan surgaki Governor su speaker su Delhi de sangsinakre karigeno haiba sabsana khangadri Center na kaurakpagi Manipur gi Governor Jay Kumar Bala amasum Assembly gi speaker Thoksom Saitrabata ngarang Delhi de sakri पाउगी लिखुनचिंग हाई मणिपुर की गवर्नर अजय कुमार बाला ngara nungthil pung amaga minini fuga mangagi indigo flight दिल्ली की दम इम्फाल थदोखिबनी स्पीकर थोक्सम सैत्रबताना ngarang athimba gi flight दिल्ली की दम इम्फाल थदोखिबनी यामना थाजना एबा पाउगी लिखुन मन फोंदोरपगी मतुंगिना मणिपुर हौजिक लैरिबा प्रेसिडेंट रूल की लेंगा सिगी मुहत अथुबा मतमदा पॉपुलर गवर्नमेंट में सेमलब याबी की ओइथोकप लैरि बीजेपी की एमएलए खरन दिसलिब जनवरी की मनुंग मणिपुर पॉपुलर गवर्नमेंट अमा लागलगनी हाइबगी थाजब लैरि हैना फोंदोरखि एमएलए सिंदु की मनुंग खरना लागलिब जनवरी 18 नत्रगन 19 दा मणिपुर पॉपुलर गवर्नमेंट अमा सेमलब याय हैना मतम फाव थारखि अतोप एमएलए खरनदी जनवरी थागी मयाई चलकपर अनोब गवर्नमेंट लाकपिगे हैना वफम थमलखि पनवे याबदी बीजेपी की सेंट्रल लीडर्स मणिपुर की बीजेपी एमएलए सिंग मतम खरसिदा तोइन उनबग लोइना होम मिनिस्टर की मिफम सिंगना वाखनबसु लेरबनी पावमना मखा तारिबना थासी तरागा निथोदा गवर्नर हलकने हाइरि अदुमैना माकी नुमित मरीनी की दिल्ली खोंगसत असिगी सबसाबा मरम सिंग ऑफिशियल ओइना खंगमंगखिदि अदुमैना मा थासी तरागा हुमदुरि सु तौनरिबा यूपीएफ अमसुंग केएनओ ना कुकी जौगी सीएसओ सिंग ओइरिबा आईटीएलएफ अमसुंग कोटु याउना अतै लुप सिंग अमसुंग फुरुप असिगी एमएलए तरागा आपुनबा मिफम अमा पांगथोकनबा थौरांग तोरकपगा लोइना मणिपुर अनौबा सही इंग्लिश सिंगनिगा कुनगा तरुकी ngarang numit mapani surakpa phawbra thokliba thawdo wathok sing asigi matangda mari leinaba ministry da marik sumba report sing lankhalunaba chatpu oigani thaznari haina supaw sna makhatari amaromda kariguma union lenga ki maikaidigi suspended animation da thamlakliba manipur assembly bu hingat hanabagi thabak lokhalaklabasu governor masarigi aiba report ama tangai fadana sang hari Mizoram da nungi kwari ringkhai da manipur digi amasiri anina nung marakta laikri Mizoram gi siapir Naibawi da lanai miwe man salaiba nungi kwari ama khanghaudra ningkhairakpada manipur dagi thabak suba sinmi ama Sire amasum atoppa thabak suba sinmi anina nungjaw marakta laikri ngara nungthil pung ohunga makhairam taba matamda
lalsang liana kauba miyo emana salaiba nungi kwari emana thabak suring ede thawdor thokibani sinmi sing aduna thabak suduna lairing ede khanghaudana kwari edugi mathaktagi nungjaw sing tarakpada miyo ani sen thoraki adumena ma nungjaw singi marakta makoi tholakpa yadan laikhri makoi gi phibam kari oiribagi haiba khangmamdri hari nungjaw Ningkhairak pa adu Manipurdagi mauna kauba thabak suba sinmi ama phibam thina sokhi adumena ma hospital pukhalaga lekatnaba ngamdana nangdana hak lekidabani atopa sinmi ama na durtalang da leiba sainun hospital lekatnari nungjaw sing ningkhairak pa adu da mizo na tapa sinmi ani amasu amot akai amasu nungmarak adu da phumjilaga lekhi Sipirda leba miyamna mafamadu sangsinuna amot akai sing adu tawthoklaga manungda lekhiba miyoi ani adu kannaba thabak pakhali thawdo adu karamna thokibano haibigi khangnaba official singna mafamadu thijinna ba khongthang sing lokhat pakhri kwari adu gi safety protocol na singba yengsinba hokri hairin su paus na makhatana phungdorakli factory da pokhaiba da sikhiba nipan suri Asok pamangama su laikanaba ngamdana sikhibaga loidana Karnataka Belagathi district leiba sinigi factory amada boiler pokhaibagi thawdokta sikhiba mising nipan suri haina police na phongdokri pokhaibagi thawdo odu yumjakasa numiki numidang wairam Belagavi district ki Marakombi da leiba Inamdar sugar factory thokibani pokhaibagi thawdoktu mi ehum khudakta sibaga loidana atopatar una aruba phibamda Sokibani Belagavi Superintendent of Police Rural K Ramrajan Nahaki Asok Manga Masulekana Bangamdana Sikibaga Loidana Pokai Bigi Tagdok to da Shikiba missing Nipan Sur hence Pauman Khatari Pokai Bigi Tagdo Duga Mari General Manager Masum Technical Head Yauna Factory Dugi Executive Ohungi Mata the Police na case locally Hanesu ESP na Fongdok Lihena Paus the Makatana Pali Tentana sum mem na thamjage du hausa koina di mem paus matang sai lusin jarage mas makhata pano babde mem pu nangai mina channel sigi maike di gi myang pham du makhata thamjari makhata pano babde mem pu nangai mina si